Myanmar ki territory oiba mafam kaya amada drone strike chathakibagi oiba wafum kaya ama laikhraba matungda hauzik Indian Lanmigi maru oiba top official singa hauzi Myanmar hairiba country asigi lengak paiduna leiriba military government ki maru oiba army personnel singa unaduna makha taba matam asida khusamnaduna thabak tawbinabagi damakta military cooperation gi oiba wafam sing khanakre Nakalamurumda yumthangnariba Assam hairiba state asigi oinasu Assam ki oina leiriba reserve forest sing the illegally oina yum satinduna leiramba mafam sing ni haiduna Assam government ki maikaidigi eviction drive chathaba matamda achoubu irang ama thorkpadagi police sing ki maikaidigi nongmai kapada miyu ama laikidri kaya amana aso apanangkre Nakalamurumda Manipur hairiba state asigi oina loiba naidraba irang bara asida Kuki Furuki Myoising ni haiduna leiriba Kambusing asigi maikaidigi nauna sarakiba Tiger Road amasung German Road haina makoina tholiba lambi asida Naga singi oiba lamsing soi makoigi ayaba yauduna sai haibagi oiba wahauda yaningdaba fongdoktuna rally chatkre slogan kaya ama laukre masigi makha tarakba khongthang ama oina Foothills Naga Coordination Committee gi maikaidigi Naga Furup ki myoising kundatuna leiba mafamsingda Kuki Furup ki myoising Changma yadana bagi damakta matam kaktaba athingba thambagi oiba khongjang amasu yauri khudingmakpu anoba video da amukka hana taramna ukchuri India hairiba country asigi oina eastern thangba sarukta leiriba northeastern state oiriba Manipur Assam Mizoram amasung thangnabada lanthokraga leiriba atopa country oiriba Myanmar hairiba state asigi oina hauzik nauna lakliba anoba development kharagi matangda amuk punna mieng tabinasi Ahan basidi matam kharagi mamangda ikui kuidringaida India gi yumthangnaduna leiriba Myanmar hairiba sovereign country asagi territory manungda changsinduna Indian landmissingi maikeidigi drone bombing chathakibagi oiba report ama yamna chawna lekhi India da base tawba maruina Assam amasung Manipur da base tawba lalhaulup organization singi maikeidigi Indian landmissingi maikeidigi makogi leiriba camp singda drone bombing yawna makhal makha kyagi oiba attack sing chatharaki haibagi oiba wafam sing claim tawkhibani thawdu aduda Assam ki oina ulfa hairiba organization asigi maru oiba luchingba asomnayan yauna commander ahum sikibagi oiba thawdok laiki adubu hairiba thawdok asigi matangda media singna hangba wahangda India ki oina leiriba landmi ki official khaktana tana lenga ki oina leiriba kangbu singi maikeidi kisu masigumnaba thawdok amatagi matangda makoida khangde haibagi oiba wafam sing aikoina tabu fangki hairiba thawdok sing asi laikraba matungda hauzik nahugnana matam kuina Myanmar ki oina leiriba irang asina maram oiduna leirudraba kugi thawdok ama oina Indian Landmi ki maru oiba top official kaya ama chattuna hauzik Myanmar ki lengak pairiba military hunta gi oiba lenga asigi top official singa unaduna wari watai kaya ama khanabagi oiba thawdok ama leikre Indian Armed Force ki Director General of Defense Intelligence Agency amasung Deputy Chief of the Integrated Defense Staff ki Lieutenant Anisina Luchingduna Myanmar ki oiba khongchat ama khakta Myanmar ki oina hauzik leiriba hunta government asigi Deputy Commander-in-Chief Defense Service ka unaduna wafum kaya ama khanaki Global New Light of Myanmar hairiba Myanmar da base tawba media house asigidagi fongdorupagi matung ina pangthokiba mifam aduda nakal anigi maikaidigi maru oina khanakiba wafum asi makhatana Myanmar amasung India hairiba country ani sigi oina leiriba armed force landmising asigi marakta makhatana khusamnaduna chatpinanabagi damakta wafam sing handa ikui kuidringaida Myanmar da thokiba yamna tamthiba yuhar habagi oiba thawdok adugi oiba India gi maikaidigi tharakiba app mateng sing adubu displace tawbada punna khusamnaduna thabak pangthokpinaba makhatana hauzik leiriba fibam sing asida peace stability amasung rule of law asi hanjin hanbada nakal animaki maikaidigi khusamnana thabak tawbinaba aduga maruoina country ani sigi oina ngamkhai oiriba boundary gi oiriba area sing asida Indian Landmi amasung Myanmar gi oina leiriba landmi ani si punna khusamnaduna mafam asida rule of law hanjin hanaba security gi oina leiriba problem sing asibu punna thengnabinanabagi damakta wari sing sanaki haiba wafam asini hauzik Myanmar gi oina leiriba crisis asida khanadaba yadaba wafam ama oina adumak Myanmar hairiba country asigi election pangthokani haiduna tawriba asibu maipakna free and fair oina pangthokpagi oiba wafamsu adumak yauki matang asida aikoina note tawba yaba wafam ama haiba taragadi India amasung Myanmar hairiba country asi mamangaidagi hauna adumak mari fana lakpa country ni India hairiba country asi oina yumthangnariba Myanmar hairiba country asida conflict kaya ama thokre thawdok kaya ama thokre hairiba matam aduda military hunta na power pairaga military hunta adumak yanaba chatpinaba democratic ki oiba lenga ama laklaga sumakogi adumak yanaba chatpinaba nakal animakpu maningda natraga mamangda adumak mateng tawduna adumak lakpa country ama oina lakhibani 2021 dagi haurakhiba hauzik Myanmar hairiba country asigi lengak munabagi oiba yamna chawba landform asina laktringagi mamangda
ꯀꯥꯡꯕꯨ ꯑꯃꯅ ꯄꯥꯏꯒꯦꯔꯥ ꯑꯃꯅ ꯄꯥꯏꯒꯦꯔꯥ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯂꯩꯉꯥꯛ ꯑꯃꯅ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯒꯣꯕꯔꯟꯃꯦꯟꯠꯒ ꯈꯨꯠꯁꯝꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯃꯨꯞꯃꯦꯟꯠ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒ ꯉꯝꯈꯩ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯍꯧꯅꯅ ꯃꯇꯝ ꯀꯨꯏꯅ ꯄꯨꯜꯂꯨꯗ꯭ꯔꯕ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯒꯣꯕꯔꯟꯃꯦꯟꯠ ꯑꯁꯤꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯟꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯛꯄꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯩꯉꯥꯛ ꯑꯅꯤ ꯑꯁꯤ ꯈꯨꯠꯁꯝꯅꯗꯨꯅ ꯃꯃꯥꯡꯗ ꯆꯠꯊꯔꯝꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯗꯨ ꯅꯍꯧꯅꯅ ꯍꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤꯕ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯥꯟꯃꯤ ꯑꯅꯤꯃꯛ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯄꯜꯂꯤꯕ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯎꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯁꯨ ꯑꯗꯨꯃꯛ ꯏꯟꯗꯤꯌꯥꯒ ꯌꯥꯅꯕ ꯆꯠꯃꯤꯟꯅꯕ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯅꯕ ꯆꯠꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯟꯗꯛ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯎꯔꯛꯄ ꯑꯁꯤꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒ ꯄꯨꯟꯕꯗꯒꯤꯗꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯄꯨꯟꯕꯅ ꯍꯦꯟꯅ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯁꯨ ꯍꯪꯅꯗꯕꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯆꯤꯟ ꯔꯦꯕꯦꯜꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯑꯦꯝꯕꯤꯁꯤꯌꯁ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯔꯤꯕ ꯀꯂꯥꯗꯥꯟ ꯃꯜꯇꯤꯃꯣꯗꯦꯜ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯆꯠꯀꯗꯧꯔꯤꯕꯒꯦ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤ ꯀꯝꯗꯧꯅ ꯕꯦꯂꯦꯟꯁ ꯇꯧꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯂꯩꯔꯤ ꯃꯊꯪꯗꯅ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯏꯜꯂꯤꯒꯦꯜꯂꯤ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝ ꯁꯥꯖꯤꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯤꯛꯁꯟꯒꯤ ꯑꯣꯏꯕ ꯆꯠꯊꯈꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯗ꯭ꯔꯥꯏꯕ ꯑꯃꯈꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯤꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯔꯥꯎꯗ ꯗꯤꯁꯄꯔꯁ ꯇꯧꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯂꯩꯔꯤ ꯑꯁꯥꯝꯒꯤ ꯒꯣꯜꯄꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯥꯏꯀꯥꯟ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯦꯛꯇꯔ 190 ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ 1,040ꯒꯤ ꯑꯣꯏꯕ ꯏꯃꯨꯡꯁꯤꯡ ꯕꯨꯜꯗꯣꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯇꯛꯈꯥꯏꯈ꯭ꯔꯕꯅꯤ ꯏꯚꯤꯛꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯄꯨꯟꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯏꯚꯤꯛꯁꯟ ꯆꯠꯊꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯆꯪꯂꯨꯕ ꯃꯇꯝꯗ ꯐꯣꯔꯦꯁꯠ ꯒꯥꯔꯗ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯣꯛꯍꯟꯕꯅꯤ ꯃꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 10 ꯍꯧꯖꯤꯛ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯏꯜꯂꯤꯒꯦꯜꯂꯤ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯝꯂꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯂꯪꯈꯤꯝꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯕꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯎꯟꯗꯒꯤ ꯏꯃꯨꯡ 12 ꯏꯚꯤꯛ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯒꯣꯜꯄꯥꯔꯥꯒꯤ ꯑꯣꯏꯕ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯐꯥꯎꯕ ꯂꯩꯈꯤꯕ ꯏꯚꯤꯛꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯛꯊꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯝꯂꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯅꯧꯅ ꯂꯥꯛꯇꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 1-2ꯈꯛ ꯂꯥꯛꯇꯨꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯕꯅꯤ ꯐꯥꯔꯝ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯤꯛꯄ ꯂꯧꯁꯪ ꯈꯔ ꯁꯥꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯦꯛ ꯂꯩꯕ ꯌꯥꯈꯤꯕꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯁꯤꯟꯗꯨꯅ ꯃꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯡꯒꯪ ꯑꯃ ꯁꯥꯗꯨꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯇꯥꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯁꯤꯜꯂꯛꯏ ꯍꯥꯏꯔꯤ
ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯑꯦꯚꯤꯛꯁꯟ ꯗ꯭ꯔꯥꯏꯕ ꯀꯌꯥ ꯑꯃ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯒꯥꯂꯦꯟꯒ ꯅꯛꯅꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯊꯧ ꯇꯥꯕꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯅꯥꯒꯥꯂꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤꯒꯗꯧꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯕ 14 ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯁꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯂꯝꯕꯤ ꯁꯥꯒꯠꯄ ꯍꯧꯖꯤꯛ ꯖꯔꯃꯟ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯂꯣꯀꯜ ꯅꯥꯒꯥ ꯄꯣꯄꯨꯂꯦꯁꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯠꯇ ꯇꯥꯟꯅꯔꯝꯗꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯦꯟ ꯑꯣꯅꯔꯁꯤꯞꯀꯤ ꯑꯣꯏꯕ ꯔꯨꯜ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯃꯤꯡ ꯊꯣꯟꯖꯤꯟꯗꯨꯅ ꯀꯨꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯅꯤꯁꯨꯕꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯑꯗꯨ ꯃꯐꯝ ꯍꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯜ ꯁꯨ ꯀꯦꯝꯞꯁꯤꯡ ꯑꯁꯤꯅ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯗ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯍꯨꯝꯁꯨꯕꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯄꯣꯄꯤ ꯊꯥꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯥꯛ ꯁꯟꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯁꯤꯅ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯑꯃꯁꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨ ꯀꯦꯝꯞ ꯑꯃꯁꯨꯡ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤ ꯄꯨꯟꯅ ꯅꯥꯒꯥꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯛꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯐꯦꯕ꯭ꯔꯤꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅꯤ